mass protest rally kari gidamakta aikoi gi adugum laba BJP lead government NDA government asina nambuda sunam sasanda bill pass tograba wafa amendment bill 2024 gi mayokta hairiba bill pass togi base masi strongly opposed to it masi ek on mataragaso masi aikoi manipur da aikoi gi mayam punamak se thengna minagani manipur da chanabu yaroi aduga India punamakta masigumba aikoi gi pass togriba wafa amendment bill ase masi repeal togudamni masi asigum laba aikoi gi NDA BJP lead government ase masina tongan ba tangkak kaya da minority singi right malakanda asigumba India gi constitution da singna bay man ba mong da India gi constitution bo semdok semjin toba sugumba tangkak kaya ase masi immediately masi ko lekko da bani hawo pam se Lilong United Club ki makai dege akoi gi diliba ngasi gi mya masiga loinana masi gi mayokta BJP gi akoi gi BJP lead government na akoi gi satar kliba minority singda myot mine kya satar kliba mayam se masi gi mayokta ngasi asigumba akoi gi protest rally asi charcha bane masida saruk yabi ki ba akoi gi Lilong gi praja sing amadi Manipur gi tongan mafam sing dege support to de adun lembi rakliba lakpiri ba akoi gi Musalman praja ipaipal kwai punamak amadi Manipur gi praja punamak akoi gi Lilong United Club ki makai dege thagapa do phondok chari masigumba akoi gi khongjang asida mayam sina support to risina takpade masigi akoi gi ek asim hoina nampuda bill asi akoi ek onthok pataraga so Manipur da masi akoi strongly opposed to rokanda akoi gi wafa gi property mayam se akoi khudima akoi ngakmin da gane haibege aset pa phire pa do akoi gi thawai leiri bu ba akoi khudima lepmin na se haibo pam se masi akoi LUC gi site gi thamsage naraita ngasi amendment bill sarnaba amendment bill sarnaba नरेंद्र मोदी की थवा नरेंद्र मोदी की थवा बीजेपी सरकार बीजेपी सरकार बीजेपी सरकार तकबीर 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 पौजम जरी की मेंसे सजा गया मयम कन्वेनर Lilong United Club